थाइना लेबाक अमदा यामना लाइरबी लुख्राबी ममा मचा अनि खक लेरमी लुख्राबी अदुगी ममिंगना इबेमहल अदुगा मचानुपी अदुगी ममिंगना लाइसना हाइना कौरमी ममा मचा अनि असि लाइरजरबसु नोंगमता मी अमगी मफमदगी नीदुना खक चारक्तबा मिसक आक्तनी इबेमहलना कैथेलदा मना मसिंग योलमी अदुगा लाइसनाना फिशालोनसा तौदुना ममा मचा अदु हिंगजरमी लाइसना असि मखुत मसा यामना हैबी नुपी अमा ओइबना फिशालोनसा खक्ता नत्तना केबा मौबा अदुगा समगी मवंग सेंबदसो थोइदोकना हैरमी अदुबु महाका मतम कुइनदगी नुसिनरकपा पाखंग लमजिंगबगी इमुंगदी असुकी मतिक इना खुलमी लमजिंगबसु ममा लुख्राबीना वाना योक्चरकपा मचानी अदुबु हौजिक्ति महाकना यामना कन्ना होटनाजबदगी मसागी ओइबा तोंगानबा फजरबा युम इंखोल कारबार तौफम मयाम अमसु लैजरमी अदुम ओइनमक्ति लमजिंगबगी ममा इबे हाइबीदी लाइरना हौरक्लबसु महाकी थमोइददि मिनुंगसी चेंदबा नुपी अमा ओइरमी हौजिक्ति महाक मचानुपागी मतेंगना इनाक यामना खुनबा हाइबा अदु ओइरबनिना लाइरबबु यामना हंथना येंगलमी अदुगा लमजिंगबगी मनाव नुपा खाबसु ममागा वाखलोन चप मानरमी ममा मचा मखोय अनि असिदी मियोइबा अमगी थवाइदगी सेलने हेना लुबा मियोइ ngaktani aduna मखोय अनिनदी लमजिंगबना लाइसनागा लोइनबा असि सुंगपाम पामलमदे नोंगमा लमजिंगबा महाकी थबक मफमदगी हलक्तुना लाइसनागी मनाक्ता चटननबा हाइना सेम सारमी मतम असिदा मयामबगी मवंग मतौ खंगबा खाबना ममादा असुमना हाइरक्लमी इमा अखोय ताचौसे मदुगी लाइरा चुदनबी नुपी अदु उनबा चतोयरमनी लोइसिलगा लेहौरबनी को इमाना अमता खामो करी खलिबनु खंगदी अखोय ताचौसे मसाना मसागी थाकसे खंगजद्रब्रा खंगदे अदु खंथबा नुपी अमबु महाकना असुकमना पामलुरिबसिबु करिगिन इमा आइदि हाइबिदे हारिसिने अदुगी नुपी अदुबु हेक्ता चौना लौरा अबा ताचौसे नुपी अदुनने लैरगा पुख्रदमने अदुगा ताचौगी लनथुम मयामसे मनावैगिनि हाइबदा करिसु खाइदोकपा तौरमदना नुपी मपामगिनेना खलगा मखोइगिदा लोइना ओंथोखरदबने इमा हा करिबा नंगी ताचौबो अखोइना यादबा नुपी अदु उनबा चकनिना तहौवेबा फै फै मा थोकतो थोरकिसनु असुक यामना वखल याउदबा मचा असिबु करम मचानु इना खुल्लबा लैसाबी मयाम अमना महाकपु पामनदुना कोइतान तानरी मखोय मयाम अदुदगी इना ख्वाइदगी खुनबी अमा खल्लगा कोकलु होंथोकलगा नुंगाइनि हिंबा यारबसे कदाइदगिनो लाइरे चुदनबी अमदा लुप्तुना लैख्रे करी बाहिबु तौसिनख्रबनो खंगदे हाइनरिंगै असिदा लमजिंगबसु थोरक्लमे मसिदगी इबे हाइबिना हाइरई हाय इबुंगो कदाइदनो नंना चटकदौरिबदुबो इमा असिदा इमानबो अमता उनरुगे तौबनी कुरोय खलाकदोइनि नमानबो उनब्रो नत्रगा नंगी लाइरा चुदनबी अदुबो उनबा चटलिब्रो इमागी लमजिंगबा नंग तौनुको इमाना यादे हाइरबदी अनिरक हन्ना तौगनो हाइबा नत्रो नते करिगिनो हाइबनी नंगना अदुगी नुपी अदुदा अतुक यामना थवाइ लुपलुरिबदुबो मालेम पृथ्वी असे यामना चावबनी महाक नतबा नुपी मयाम अमा लैरि मखोइसिंग अदुदगी अमा खलो इमा हराउना यागे अस इमा चथोअमदाइसिदा इमागी मथोंग मरम खंगदबो वादो वांगसिलकनो आई चलुखिगे हाय ngaiko haibani nangbo wari sakise haibani ne ima noi wari do ai taningde laira babu hanthane yengbodo ai kaya pamjate ai khoi sukaram na horakibano haibado imana ningsingbi e nangi wasidi ai khoi su laira na hore e haina laira ba imung khanduna imung manung oirase haibro hojiti ai khoi ina khole leibak asigi ina khunma miyoi singi manungda nahak su amani aduna ina khunbaga sanga tawgadaba khangabra ताचौ हाइसो हाइबने ताचौ सु वखल तामंदेदा नसागी थाकतु सु खरे यंबियो मिया ममांगदा इकाइजद्रो ओयंगा नंना करी खंगे आइना तौरिबसिदा करी इकाइनिगाय ओइगे अदुगा आइना पुमनमक असे मसिना फरनी हाइना खलगा तौरबने इमागी लमजिंगबा करीनो फरकदौरिसिबो नंगना लाइरबे दुमा अमुक लौसिलबदि नहाकना वाना तांजरकलिबा लनथोम मयामसे मपामना थैदुना पुखिबदा अमत्ता लेमहौरोइदौरिबनी खंगब्रा अदुगा इना खुनबी नुपी अमा लौबा तारगदी नंगी नयुमसे हेना मयुमदगी होलक्लगा सखोट हलकदौरिबनीने इमा नंगी वाखलदा यामना वाखल याउदबा अंगांग मचा अमना खनगदबा वाखल यारे आई थबक थेंग नखोय गोनसिनदुना कैसु कानबा फंगला हाइबगिसु कानगदबा लैते अदुना
ꯅꯣꯏ ꯉꯥꯡꯅꯤꯡꯕ ꯉꯥꯡꯍꯧꯔꯣ ꯑꯩ ꯆꯠꯂꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯝꯖꯤꯡꯕꯗꯨ ꯆꯠꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨꯗ ꯈꯥꯕ ꯑꯃꯗꯤ ꯏꯕꯦ ꯍꯥꯏꯕꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯌꯥꯝꯅ ꯁꯥꯎꯅ ꯂꯩꯍꯧꯔꯝꯃꯤ ꯑꯁꯣꯝꯗꯅ ꯂꯩꯁꯅꯥ ꯑꯗꯣ ꯂꯝꯖꯤꯡꯕꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯗꯒꯤ ꯂꯝꯖꯤꯡꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯂꯥꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯀꯨꯏꯗ꯭ꯔꯤ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯕꯗ ꯉꯥꯏꯔꯤ ꯑꯗꯨ ꯀꯩꯒꯤꯅꯣ ꯃꯇꯝ ꯈꯔ ꯊꯦꯡꯊꯅ ꯂꯥꯛꯏꯗꯤ ꯅꯍꯥꯟꯈꯩꯗꯤ ꯅꯪꯅ ꯍꯥꯟꯅ ꯑꯗꯨꯝ ꯉꯥꯏꯔꯝꯕꯅꯤ ꯅꯪꯒꯤ ꯊꯕꯛ ꯑꯆꯤꯟꯕ ꯂꯩꯔꯕꯗꯤ ꯀꯣꯟꯅ ꯊꯦꯡꯅꯔꯕꯁꯨ ꯌꯥꯕꯗꯨꯕꯨ ꯁꯥꯎꯔꯤꯔꯣ ꯑꯩꯗꯤ ꯉꯟꯅ ꯊꯣꯔꯛꯅꯕ ꯇꯧꯕꯅꯤ ꯑꯗꯨꯗ ꯑꯁꯣꯝꯗ ꯐꯔꯛ ꯇꯥꯕ ꯑꯃ ꯌꯥꯎꯁꯜꯂꯛꯄ ꯑꯗꯨꯅꯅꯤ ꯁꯥꯎꯗꯦꯗ ꯅꯪꯒꯤ ꯊꯕꯛ ꯈꯨꯆꯤꯟꯗꯨꯗ ꯍꯥꯏꯕꯅꯤ ꯑꯗꯣ ꯂꯝꯖꯤꯡꯕ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯁꯤꯕꯨ ꯑꯣꯏꯕꯨ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯣ ꯅꯈꯣꯏ ꯏꯃꯥꯟꯅꯗꯦ ꯑꯩꯁꯦ ꯃꯃꯧ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯅꯤꯡꯗꯦ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯉꯤ ꯑꯗꯨꯅ ꯑꯃꯨꯛ ꯑꯩꯁꯦ ꯋꯥꯔꯕꯁꯨ ꯋꯥꯅ ꯈꯣꯡꯐꯝ ꯑꯁꯦ ꯍꯟꯇꯣꯛꯑꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯛꯄꯁꯨ ꯌꯥꯎꯏ ꯑꯗꯨꯗꯤ ꯅꯪꯗꯤ ꯅꯕꯨꯛ ꯌꯥꯝ ꯐꯠꯇꯕꯩ ꯋꯥꯅꯤꯅꯦ ꯅꯪꯕꯨ ꯂꯝꯕꯤ ꯑꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯍꯜꯂꯛꯈꯤꯕꯗꯤ ꯑꯩꯅ ꯑꯗꯨꯅ ꯅꯪꯅ ꯈꯣꯡꯐꯝ ꯑꯗꯨꯗꯒꯤ ꯍꯟꯇꯣꯛꯂꯒꯦ ꯍꯥꯏꯅ ꯈꯜꯂꯛꯂꯕꯗꯤ ꯑꯩꯒꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯑꯃ ꯂꯩꯔꯕ ꯀꯥꯟꯗ ꯈꯟꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯑꯁꯤꯗ ꯏꯃꯨꯡꯒꯤ ꯋꯥꯔꯤꯗꯤ ꯄꯨꯁꯤꯜꯂꯛꯀꯅꯨ ꯃꯗꯣ ꯊꯣꯏꯅ ꯃꯊꯧ ꯇꯥꯗꯦ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯂꯦꯞꯂꯤ ꯃꯁꯤꯗ ꯂꯣꯏꯔꯦ ꯅꯪꯅ ꯊꯣꯏꯅ ꯋꯥꯈꯜ ꯈꯟꯖꯤꯟꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯅꯪꯒꯤꯗꯤ ꯑꯩꯅ ꯌꯥꯔꯕꯗꯤ ꯑꯗꯨꯝ ꯌꯥꯔꯗꯕꯅꯤ ꯅꯪꯅꯕꯨꯗꯤ ꯑꯩ ꯅꯨꯡꯁꯤꯕꯒꯤ ꯑꯗꯨꯝꯅ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯅꯗꯤ ꯑꯀꯤꯕ ꯑꯃꯗꯤ ꯑꯗꯨꯝ ꯐꯥꯎꯏ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒ ꯅꯈꯣꯏꯒꯤ ꯏꯃꯨꯡꯒ ꯊꯥꯛ ꯃꯥꯟꯅꯅ ꯂꯩꯔꯝꯂꯕꯗꯤ ꯑꯩꯁꯦ ꯀꯔꯤꯁꯨ ꯑꯀꯤꯕ ꯐꯥꯎꯔꯝꯂꯣꯏꯗꯕꯅꯤ ꯂꯩꯁꯅꯥ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯊꯥꯖꯗꯕ ꯃꯥꯟꯁꯤꯜꯂꯛꯑꯦ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯑꯁꯨꯛ ꯌꯥꯝ ꯆꯥꯎꯅ ꯂꯦꯞꯂꯤꯁꯤꯗ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯀꯤꯕ ꯐꯥꯎꯔꯤꯗꯨꯕꯣ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯅꯪꯒ ꯍꯤꯡꯃꯤꯟꯅꯗꯣꯏꯁꯦ ꯑꯩꯒꯅꯤ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯅꯠꯇꯦ ꯑꯗꯨꯅ ꯅꯪꯗꯤ ꯑꯩꯅ ꯍꯥꯏꯕꯗꯨꯗ इल्लो ꯑꯩꯒꯤꯗꯃꯛ ꯅꯪꯅ ꯂꯦꯡꯗꯅ ꯑꯗꯨꯝ ꯂꯦꯞꯄꯤꯌꯨ ꯃꯗꯨ ꯈꯛꯇꯅꯤ ꯑꯩꯅ ꯍꯥꯏꯒꯗꯕ ꯍꯥꯏꯕꯕꯨ ꯑꯗꯣ ꯂꯩꯁꯅꯥ ꯑꯩ ꯉꯁꯤꯗꯤ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯍꯥꯏꯌꯨ ꯀꯔꯤ ꯋꯥꯅꯣ ꯅꯪ ꯉꯁꯤꯗꯤ ꯑꯩꯒꯤ ꯇꯨꯡꯏꯟꯅꯕ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯑꯅꯤ ꯆꯦꯜꯂꯁꯤ ꯑꯩ ꯅꯪꯕꯨ ꯏꯅꯥꯛꯇꯒꯤ ꯂꯥꯞꯅ ꯊꯝꯕꯁꯦ ꯑꯩ ꯄꯥꯝꯗ꯭ꯔꯦ ꯃꯁꯤꯅ ꯑꯩꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯋꯥꯈꯜ ꯑꯁꯤ ꯆꯔꯥꯡꯅꯍꯟꯗꯨꯅ ꯑꯗꯨꯝ ꯂꯩꯍꯜꯂꯤ ꯂꯝꯖꯤꯡꯕ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯍꯧꯖꯤꯛ ꯃꯗꯨꯒꯤ ꯃꯇꯝ ꯆꯥꯗ꯭ꯔꯤ ꯑꯗꯨꯅ ꯃꯇꯝ ꯈꯖꯤꯛꯇꯪꯗꯤ ꯂꯩꯈꯤꯁꯤ ꯀꯔꯤꯒꯤ ꯃꯇꯝ ꯆꯥꯔꯣꯏꯗꯣꯏꯅꯣ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯅꯅꯕ ꯆꯠꯄꯗ ꯃꯇꯝ ꯆꯥꯕ ꯆꯥꯗꯕ ꯍꯥꯏꯕ ꯑꯃ ꯂꯩꯇꯕꯅꯤ ꯅꯪꯒꯤꯁꯦ ꯅꯈꯣꯏ ꯃꯥꯒꯤ ꯈꯟꯕꯗ ꯋꯥꯏꯔꯣ ꯃꯗꯨꯒꯤ ꯑꯣꯏꯔꯗꯤ ꯀꯩꯁꯨ ꯋꯥꯔꯨ ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯦꯛ ꯂꯨꯍꯣꯡꯕꯒ ꯏꯃꯥꯒꯤꯁꯨ ꯀꯔꯤꯅꯣ ꯍꯤꯡꯅꯅꯕ ꯂꯝꯕꯤ ꯑꯃ ꯑꯩꯅ ꯁꯤꯟꯒꯅꯤ ꯑꯆꯧꯕ ꯄꯣꯠꯐꯝꯂ ꯀꯩꯅꯣꯃ ꯍꯥꯡꯗꯨꯅ ꯏꯃꯥꯁꯨ ꯅꯨꯡꯉꯥꯏꯅ ꯍꯤꯡꯍꯟꯒꯅꯤ ꯑꯗꯨꯒꯤ ꯅꯠꯇꯦ ꯂꯝꯖꯤꯡꯕ ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯀꯩꯅꯣ ꯑꯗꯨꯗꯤ ꯅꯪꯒꯤꯁꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯑꯃꯗꯤ ꯑꯩꯒꯤ ꯏꯃꯨꯡꯗꯨꯒꯤ ꯈꯜꯂꯒ ꯑꯀꯤꯕ ꯐꯥꯎꯔꯤꯕ ꯍꯟꯗꯛꯇꯤ ꯂꯩꯁꯅꯥ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇ꯭ꯔꯦ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯅ ꯂꯝꯖꯤꯡꯕꯅꯁꯨ ꯂꯩꯁꯅꯥ ꯑꯁꯤ ꯏꯕꯦ ꯍꯥꯏꯕꯤ ꯑꯃꯗꯤ ꯈꯥꯕꯒꯤ ꯐꯠꯇꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯇꯁꯦꯡꯅ ꯑꯀꯤꯕ ꯐꯥꯎꯔꯤ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ ꯑꯗꯨꯅ ꯇꯞꯅ ꯂꯩꯁꯅꯥꯗ ꯍꯥꯏꯔꯛꯏ ꯂꯩꯁꯅꯥ ꯁꯦ ꯑꯩ ꯋꯥ ꯍꯥꯏꯒꯦꯁꯦ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯂꯦꯞꯂꯤꯅꯦ ꯅꯪꯅ ꯀꯅꯥꯕꯨ ꯀꯤꯒꯗꯧꯔꯤꯕꯅꯣ ꯄꯨꯝꯅꯃꯛ ꯑꯩꯅ ꯃꯥꯌꯣꯛ ꯌꯥꯒꯅꯤ ꯑꯗꯨꯒ ꯏꯃꯥꯁꯨ ꯃꯈꯣꯏꯗ ꯑꯩꯅ ꯐꯖꯅ ꯍꯥꯏꯖꯕꯗ ꯌꯥꯕꯤꯔꯛꯂꯕꯗꯤ ꯐꯔꯦ ꯌꯥꯔꯛꯇ꯭ꯔꯕꯗꯤ ꯑꯩ ꯃꯈꯣꯏꯒꯁꯨ ꯂꯩꯃꯤꯟꯅꯔꯣꯏ ꯅꯪꯕꯨ ꯄꯨꯗꯨꯅ ꯑꯇꯣꯞꯄ ꯌꯨꯝ ꯑꯃ ꯁꯥꯗꯨꯅ ꯏꯕꯥꯅꯤ ꯍꯤꯡꯃꯤꯟꯅꯒꯅꯤ ꯅꯠꯇꯦ ꯂꯝꯖꯤꯡꯕ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯑꯩꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯂꯝꯈꯥꯡꯗ ꯊꯦꯡꯅꯔꯛꯄꯅꯤ ꯑꯩꯒ ꯅꯈꯣꯏꯒꯤ ꯏꯃꯥꯒꯗꯤ ꯆꯥꯡꯗꯝꯅꯒꯅꯨ ꯃꯗꯣ ꯌꯥꯝꯅ ꯂꯥꯟꯒꯅꯤ ꯃꯗꯨꯒꯤꯗꯃꯛꯇ ꯅꯪꯅ ꯑꯩ ꯍꯩꯄꯥ ꯁꯥꯕꯤꯔꯛꯀꯅꯨ ꯂꯥꯛꯑꯣ ꯑꯩꯅ ꯁꯤꯟꯕꯗꯨꯗ ꯌꯥꯎ ꯑꯩꯅ ꯂꯣꯏꯅꯃꯛ ꯈꯪꯉꯤ ꯑꯩꯅ ꯐꯅꯕ ꯁꯤꯟꯒꯅꯤ ꯅꯪꯒꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯅꯥꯕꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯂꯦ ꯃꯇꯧ ꯑꯗꯨꯗ ꯏꯕꯦ ꯍꯥꯏꯕꯤꯗꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯈ꯭ꯔꯦ ꯑꯗꯨꯒ ꯈꯥꯕꯁꯨ ꯑꯗꯨꯝ ꯃꯉꯥꯏ ꯏꯕꯦ ꯍꯥꯏꯕꯤꯅ ꯂꯩꯁꯅꯥꯒꯤ ꯃꯃꯥꯡꯃꯛꯇꯗ ꯅꯨꯡꯉꯥꯏꯅꯤ ꯅꯨꯡꯉꯥꯏꯔꯣꯏ ꯈꯪꯗꯕ ꯃꯈꯩ ꯂꯝꯖꯤꯡꯕꯗ ꯉꯥꯡꯕ ꯍꯧꯔꯛꯂꯝꯃꯤ ꯏꯕꯨꯡꯉꯣ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯛꯂꯤꯕꯁꯤꯕꯣ ꯅꯠꯇꯦ ꯅꯪꯒꯤꯁꯦ ꯅꯃꯥ ꯑꯩꯕꯨ ꯁꯤꯡꯅꯔꯤꯕ ꯍꯥꯏꯕꯗꯨꯔꯣ ꯏꯃꯥ ꯅꯆꯥꯅ ꯅꯨꯡꯁꯤꯖꯕ ꯅꯆꯥꯅ ꯄꯥꯝꯖꯕ ꯅꯨꯄꯤꯕꯨ ꯅꯃꯧ ꯑꯣꯏꯅ ꯄꯨꯁꯜꯂꯛꯄ ꯑꯁꯤꯕꯨ ꯏꯃꯥꯗ ꯁꯤꯡꯅꯕ ꯀꯧꯕ꯭ꯔꯣ ꯁꯦ ꯅꯃꯧꯕꯨ ꯃꯥꯡꯒꯣꯜ ꯑꯔꯁꯤꯕꯥꯠ ꯄꯤꯅꯕꯤꯌꯨ ꯀꯅꯥꯒꯤ ꯏꯃꯧ ꯀꯔꯤꯒꯤ ꯃꯥꯡꯒꯣꯜ ꯑꯔꯁꯤꯕꯥꯠ ꯍꯥꯏ ꯏꯃꯥꯒꯤ ꯈꯥꯕ ꯀꯗꯥꯏꯅꯣ ꯊꯧꯔꯤꯗꯣ ꯄꯨꯊꯣꯔꯛꯎꯅꯦꯍꯦ ꯑꯩꯗ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯖꯈ꯭ꯔꯒꯦ ꯏꯃꯥ ꯉꯝꯕꯨ ꯉꯝꯗꯣꯔꯤꯕ ꯇꯧꯔꯤꯗꯨꯕꯣ ꯑꯁꯤꯗꯁꯨ ꯂꯩ ꯑꯩꯈꯣꯏ ꯈꯥꯕꯗ ꯀꯧꯗ꯭ꯔꯁꯨ ꯑꯩꯅ ꯑꯗꯨꯝ ꯄꯤꯔꯛꯀꯦ ꯃꯁꯤ ꯃꯤ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯦꯁꯦ ꯍꯥꯏ ꯅꯪꯅꯦ ꯅꯪꯒꯤ ꯅꯨꯄꯤꯗꯨ ꯄꯨꯔꯒ ꯀꯗꯥꯏꯗꯅꯣꯃ ꯂꯩꯈꯣꯀꯣ ꯑꯩꯗꯤ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯒ ꯂꯩꯃꯤꯟꯅꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯍꯥꯏꯔꯤꯁꯤꯅꯦ ꯑꯣ ꯏꯃꯥꯒꯤ ꯅꯅꯥꯛꯇ ꯂꯩꯁꯅꯥꯁꯦ ꯊꯝꯗꯧꯕꯅ ꯍꯦꯟꯅ ꯀꯤꯈ꯭ꯔꯦ ꯑꯗꯨꯅꯅꯦ ꯅꯪꯅ ꯍꯥꯏꯗ꯭ꯔꯁꯨ ꯑꯩꯗꯤ ꯑꯗꯨꯝ
itu asiga tongana leizakhrani asumna lamjingba amadi laisna su luhongduna makhoi anigi tonganba yum ama saduna ibe haibi hoigi yum madudagi panglap laptana leirame aduga lamjingbana mama amadi manaw nupigi damakta leptana sel amadi chana thaknanaba adum marang kaina pirame aduga mahakna su mamagi mawong mataw adu hongnaknaba haina phana kanna themduna di hotnarame adubu ibe haibinadi laisnabu mama oina lawshinbidi sungam ngamlamde laisna su manemna adumna inthokpiba aduda yamna nungaizjaramde adum oinamak mahaksu mapuroibada magi damakta chawna lepirabada akiba pumbadi mangkirame masidagi lamjingbana haikiba adugumna laisnagi mama ibem halgisu lamjingbana achawa potpham ama sembiduna haujikti mahak komna hingjaraklambe matawa sum tawna chahi khara haukhre haujikti laisna su machanupa ngakta faibok oina phangjarame matam asida phawba khaba amadi ibe haibinadi laisnabu yaba kauba suklai leiramde adubu makhoisu lamjingbagi macha adubudi nuksiribra natraga tawsanaribara khangde toina toina angangsingna sanabadi laklame mataw aduda laisnasu manem amadi manaw nupana mahakpu nusibidragasu mahakki machasingbudi makhoina lawsanbere khanbada mahak pathwai adu kharam makhaidi nungaiba phawjarame nongmagi numitni lamjingba mahakki karbar tawba mafam amada chatnanaba haina sem saduna leirame laisnana mapuroibagi chak adu semduna hairai makhoi babwa chak thiba loiri chak se hana jabiro hoi hoi laage ado angang singdi makhoi bu chak chakrabro chadri makhoi su dang changa pangai hori o laage laage tanja semakta da ibe haibi amadi khaba anidu pathwai yamna nungai tabagi mawongda changlaklam matawadu da lamjing bana hairai ima khaba kido yaurage ibungo nama aise yamna phattabi nupi ama oirure aibo mukta ngakpi imasu imaugi seba ado phangninglakbeni imau ibema laisna matam amada aine imauda ngangki jaikhiba mayam ado ima hojikta da yamna ikairak imagi irala sibu nangna mukta ngakpi ima nangi da khong pairaga khurumlabasu khurumjaraki nate nate ima adumna tawbiganu namaunadi imabu adumna phatana khanjakhiba laiti namaunu matam chuppada imagi thaujala tudani pamjariba imana ngasi namawi haku lawshinbibase namhodi yam haraujari aduna ima ngasi haiba numit asidagi namawbu nakhut chananaba warak watem tawbi oh onthoknasu nungsikhreda ko asuk yamna nungsikraba imaw asibu aina naha makhai inthokuriba aise kayada pangkhrabana itaima nanawi busubda ngpi aisu imagi wa taraga leirubagi itaimabu yamlana lawruri nanaw bu taimana warak watem bi ko aibu itaimaga hek pokminaba nopa magumna khanbi itaimagi khaba itaima nangonda karisu nungaitaba tawdi ngasi imaga nakhoi ani aihakpu lawshinbiba simuk nungaiba itaimagi punsida ani suna leiramnara asum tawna numit adudagi ibe haibi amadi khabasu laisna hoiga punna yumaduda laiminaraklame adubu khaba amadi ibe haibi anina khanghodana wakhal tarakliba ase mataw kamdongna no haibadi kanana su khangde aduga wafam asimak lamjingbagi thamoidadi yamna chingnaba phawribani amadi matomda wahang kaya amasu hangjribani adubu mahaksu mama amadi manaw nupagi honglukliba afaba mawong mataw asin natana atopa hanagi phattaba mawong mataw sing adu amata ubadi phangdabanina mahaknasu makoida karisu haibadi ngamlamde asumna tha ama aniromdi haukhre lamjingba hanagi matawhum mahaki thabak mafamda chatnanaba haina sem saduna leiram laisnasu mapuroibana chatnanabagi sem sariba aduda mateng panglame tanja sida khaba changlaktuna hairai tachau ngasidi sel khara yamna piram aise ngasi aiga yamna luna tinaba marup amagi luhongbu chakadaban makhoigi imungda mishu yamna leijadabaga aibu ngana laona hairai aduna hojik oina amta chatpiruge na tawbani ho pige pige ado kadaidagi namanabane luhongodoridubo thangnaba awangi khondagi ne dajo oh sese sine yadro hoi yarne dajo adudi ai mu chalukige ho ho ado yariba makai ngana halaknaba tawko aduga ahing likwadi tawrakanu yumsida leiriba nupase ikoi ni khaptani aduna aina thabak chathokradi nangna
ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯩꯈꯤꯕꯅꯦ ꯌꯨꯝꯁꯦ ꯏꯍꯣ ꯍꯣꯒꯗꯧꯔꯤꯕꯅꯤ ꯍꯣꯏꯗ ꯆꯥꯎ ꯂꯤꯛꯂꯣꯏꯗ ꯉꯟꯅ ꯍꯜꯂꯛꯀꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯥꯕ ꯆꯠꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯂꯝꯖꯤꯡꯕꯁꯨ ꯃꯍꯥꯛꯀꯤ ꯊꯕꯛ ꯃꯐꯝꯗ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯂꯩꯁꯅꯥꯒꯤ ꯌꯦꯠ ꯊꯪꯕ ꯄꯥꯝꯕꯣꯝ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯆꯣꯡꯕ ꯍꯧꯔꯛꯂꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯂꯩꯁꯅꯥꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯁ ꯀꯔꯤ ꯃꯇꯧ ꯉꯁꯤꯁꯤꯕꯨ ꯍꯦ ꯇꯥꯏꯕꯪꯁꯦ ꯃꯃꯥꯕꯨ ꯌꯨꯝ ꯑꯁꯤꯗ ꯑꯁꯣꯏ ꯑꯉꯥꯝ ꯊꯥꯔꯛꯀꯗꯕ ꯈꯨꯗꯤꯡ ꯃꯄꯨꯅ ꯍꯛꯅ ꯉꯥꯛꯊꯣꯛꯄꯤ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯊꯕꯛ ꯆꯠꯅꯈꯤꯕ ꯃꯤꯑꯣꯏ ꯃꯈꯩꯁꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯌꯨꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯍꯟꯕꯤꯔꯛꯎꯀꯣ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕꯗ ꯂꯩꯁꯅꯥ ꯑꯗꯨ ꯃꯅꯦꯝꯒ ꯄꯨꯟꯅ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯑꯗꯨꯅ ꯁꯥꯟꯅꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯗꯒꯤ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯀꯧꯔꯛꯏ ꯍꯣ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯄꯤꯔꯛꯑꯣ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯇꯥꯔꯦ ꯇꯥꯔꯦ ꯀꯅꯥ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯏꯇꯩꯃꯁꯦ ꯑꯩꯈꯣꯏ ꯇꯥꯗ ꯂꯝꯖꯤꯡꯕꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯑꯧ ꯃꯥꯅꯤ ꯁꯣꯝꯗ ꯀꯅꯥ ꯏꯇꯩꯃ ꯀꯩꯅꯣꯅꯤ ꯇꯥ ꯂꯝꯖꯤꯡꯕꯗꯣ ꯂꯝꯕꯤꯗ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏ ꯑꯃꯅ ꯍꯥꯠꯇꯨꯅ ꯊꯅꯝꯃꯤ ꯑꯁꯤꯕ ꯃꯁꯥ ꯑꯗꯨꯕꯨꯗꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯌꯥꯝ ꯆꯪꯗꯨꯅ ꯄꯨꯔꯛꯂꯅꯤ ꯑꯗꯨꯕꯨ ꯄꯥꯎ ꯑꯁꯤꯃꯇꯪꯗꯤ ꯍꯥꯟꯅ ꯄꯤꯔꯨꯆꯣ ꯍꯥꯏꯅ ꯅꯅꯥꯎ ꯑꯩꯍꯥꯛ ꯄꯥꯎ ꯑꯁꯤ ꯇꯝꯕ ꯂꯥꯛꯆꯕꯅꯤ ꯍꯥ ꯀꯔꯤꯕ ꯃꯈꯣꯏ ꯄꯥꯕꯨꯡꯕꯣ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛ ꯑꯗꯨꯝꯅ ꯍꯥꯠꯇꯣꯛꯂꯝꯂꯤꯕꯅꯣ ꯌꯥꯔꯣꯏ ꯑꯗꯨ ꯑꯣꯏꯕ ꯌꯥꯔꯣꯏ ꯃꯗꯨ ꯑꯣꯏꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯁꯤꯈꯤꯕ ꯌꯥꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯩꯁꯅꯥꯗꯤ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯑꯗꯨꯃꯛ ꯇꯥꯈ꯭ꯔꯦ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯃꯅꯦꯝ ꯏꯕꯦꯝꯃ ꯏꯕꯦꯍꯥꯏꯕꯤꯅ ꯄꯤꯛꯂꯕ ꯃꯁꯨ ꯑꯅꯤꯗꯨꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯒ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯈꯥꯕꯁꯨ ꯃꯌꯥꯝꯕꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯂꯒ ꯃꯌꯥꯝꯕꯕꯨ ꯀꯧꯗꯨꯅ ꯇꯦꯡꯊꯥꯖꯔꯝꯃꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯑꯌꯥꯝꯕꯁꯨ ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯝꯃꯤ ꯂꯩꯁꯅꯥꯒꯤ ꯃꯃꯥ ꯏꯕꯦꯝꯍꯜꯅ ꯃꯍꯥꯛꯄꯨ ꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯗꯒꯤ ꯂꯩꯁꯅꯥ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝꯅ ꯃꯄꯨꯔꯣꯏꯕꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯞꯆꯔꯝꯃꯤ ꯂꯝꯖꯤꯡꯕ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯑꯣꯡꯗ ꯊꯥꯡꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯄꯤꯈꯤꯕ ꯑꯣꯏꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯂꯩꯁꯅꯥꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯁꯤ ꯐꯥꯎꯕ ꯀꯅꯥꯒꯤ ꯃꯐꯝꯗꯁꯨ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯑꯃꯠꯇ ꯇꯧꯈꯤꯗ꯭ꯔꯤꯕ ꯃꯄꯨꯔꯣꯏꯕꯅꯤ ꯑꯗꯨꯅ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛ ꯃꯍꯥꯛꯄꯨ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯔꯝꯂꯤꯕꯅꯣ ꯍꯥꯏꯅ ꯍꯥꯏꯖꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯀꯞꯆꯔꯝꯃꯤ ꯑꯁꯨꯝ ꯇꯧꯅ ꯂꯝꯖꯤꯡꯕꯒꯤ ꯃꯊꯧ ꯃꯉꯝꯁꯨ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯄ ꯂꯣꯏꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯏꯕꯦꯍꯥꯏꯕꯤ ꯑꯃꯗꯤ ꯈꯥꯕꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯌꯥꯝꯅ ꯆꯥꯎꯅ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯄ ꯍꯧꯔꯛꯂꯝꯃꯤ ꯃꯈꯣꯏꯅ ꯂꯩꯁꯅꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯅꯤꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯂꯩꯁꯅꯥꯅ ꯃꯄꯨꯔꯣꯏꯕ ꯑꯗꯨ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛ ꯍꯥꯠꯈꯤꯕꯅꯣ ꯍꯥꯏꯕ ꯑꯗꯨ ꯈꯪꯗꯣꯛꯅꯕ ꯂꯩꯄꯥꯛ ꯅꯤꯡꯊꯧꯗ ꯋꯥꯀꯠꯇꯨꯅ ꯃꯤꯍꯥꯠꯄ ꯑꯗꯨ ꯄꯨꯊꯣꯛꯍꯟꯁꯤ ꯍꯥꯏꯅ ꯍꯥꯏꯕꯗ ꯃꯈꯣꯏꯅ ꯌꯥꯔꯝꯗꯦ ꯅꯣꯡꯃ ꯂꯝꯖꯤꯡꯕꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯂꯣꯏꯈꯤꯕꯒ ꯏꯀꯨꯏ ꯀꯨꯏꯗꯅ ꯏꯕꯦꯍꯥꯏꯕꯤ ꯑꯃꯗꯤ ꯈꯥꯕ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯁꯅꯥꯕꯨ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯅꯤꯗꯨ ꯄꯨꯔꯒ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯂꯩꯁꯅꯥꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯕꯨ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯨ ꯌꯨꯝ ꯑꯁꯦ ꯂꯩꯈꯤꯗ꯭ꯔꯕ ꯏꯄꯨꯔꯣꯏꯕꯅ ꯏꯆꯥ ꯑꯅꯤꯒꯤꯗꯃꯛꯇ ꯁꯥꯖꯔꯝꯕ ꯌꯨꯝꯅꯤ ꯍꯩ ꯃꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯍꯧꯖꯤꯛꯇꯤ ꯂꯝꯖꯤꯡꯕꯅ ꯊꯅꯝꯕ ꯂꯟ ꯊꯨꯝ ꯄꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯤꯡꯗ ꯂꯣꯏꯅ ꯑꯣꯜꯂꯕꯅꯤ ꯃꯁꯤꯗ ꯅꯈꯣꯏꯅ ꯃꯥꯅ ꯆꯥꯅ ꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯄꯒꯤ ꯃꯊꯧ ꯇꯥꯗꯦ ꯅꯨꯄꯥ ꯆꯥꯕꯤ ꯍꯤꯡꯆꯥꯕꯤ ꯅꯪ ꯑꯃ ꯂꯧꯔꯨꯗꯅ ꯏꯆꯥꯗꯨꯁꯨ ꯉꯟꯅ ꯂꯩꯈꯤꯗ꯭ꯔꯦꯗꯅ ꯑꯩꯈꯣꯏꯗꯤꯅꯦ ꯅꯪꯁꯦ ꯂꯩꯃꯤꯟꯅꯒꯗꯕ ꯀꯤꯖꯩꯅꯤ ꯏꯕꯦꯝꯃ ꯇꯥꯟ ꯆꯥꯔꯕꯗꯤ ꯏꯆꯥ ꯅꯨꯄꯥ ꯑꯗꯣ ꯅꯪꯅ ꯃꯤꯑꯣꯏꯁꯤꯡꯗ ꯁꯦꯜ ꯄꯤꯗꯨꯅ ꯅꯦꯛꯂꯒ ꯍꯥꯠꯇꯣꯛꯍꯜꯂꯝꯕꯕꯨ ꯑꯣꯏꯔꯝꯒꯗꯧꯔꯤꯕꯅꯤ ꯆꯠꯂꯣ ꯍꯧꯖꯤꯛꯇꯤꯅꯦ ꯅꯐꯤꯅꯔꯣꯜ ꯑꯗꯨ ꯌꯣꯝꯂꯒ ꯅꯆꯥ ꯑꯅꯤꯁꯤꯕꯨ ꯄꯨꯔꯒ ꯆꯠꯈ꯭ꯔꯣ ꯑꯉꯥꯡ ꯑꯅꯤ ꯑꯁꯦ ꯂꯩꯈꯤꯗ꯭ꯔꯕ ꯏꯆꯥ ꯑꯗꯨꯅ ꯄꯣꯛꯂꯝꯕ ꯃꯆꯥꯕꯨ ꯃꯥꯟꯗꯦꯅꯦ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯅꯤ ꯑꯁꯤꯁꯨ ꯌꯥꯎꯅ ꯄꯨꯈ꯭ꯔꯣꯅ ꯍꯥꯏꯔꯤꯁꯦ ꯏꯃꯥ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒꯨꯝꯕ ꯑꯗꯨꯛ ꯌꯥꯝꯅ ꯇꯥꯕꯗ ꯍꯪꯒꯣꯏꯔꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯤꯕꯗꯤ ꯑꯩꯅ ꯐꯠꯇꯕ ꯊꯕꯛ ꯀꯔꯤꯁꯨ ꯇꯧꯈꯤꯕ ꯂꯩꯇꯦ ꯏꯃꯥ ꯏꯆꯥꯕꯨ ꯑꯗꯨꯝꯅ ꯇꯥꯟꯊꯣꯛꯄꯤꯒꯅꯨ ꯍꯣ ꯏꯕꯦꯝꯃ ꯅꯪꯅ ꯀꯞꯁꯤꯟ ꯂꯥꯎꯁꯤꯟꯅꯔꯒ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯌꯥꯒꯗꯕ ꯅꯠꯇꯦ ꯍꯥꯏ ꯈꯥꯕ ꯅꯪꯕꯨ ꯀꯔꯤ ꯇꯧꯔꯤꯕꯒꯦ ꯃꯁꯤꯒꯤ ꯅꯨꯄꯥ ꯆꯥꯕꯤ ꯍꯤꯡꯆꯥꯕꯤꯁꯦ ꯃꯁꯥ ꯁꯥꯒꯟ ꯑꯁꯤ ꯂꯥꯛꯇꯨꯅ ꯆꯤꯡꯊꯣꯛꯂꯒ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯍꯨꯟꯇꯣꯛꯎ ꯂꯥꯎ ꯏꯇꯩꯃ ꯑꯩꯕꯨ ꯌꯥꯝꯅ ꯐꯠꯇꯕ ꯃꯅꯥꯎ ꯑꯃ ꯑꯣꯏꯍꯜꯂꯛꯀꯅꯨ ꯏꯇꯩꯃꯗ ꯊꯧꯒꯜꯂꯣꯟꯁꯨ ꯀꯥꯏꯖꯅꯤꯡꯗꯦ ꯑꯗꯨꯅ ꯅꯁꯥꯅ ꯈꯪꯅ ꯍꯧꯒꯠꯂꯒ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯂꯩꯁꯅꯥꯁꯨ ꯍꯧꯖꯤꯛꯇꯤ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯅꯤꯕꯨ ꯄꯨꯗꯨꯅ ꯃꯃꯥ ꯏꯕꯦꯝꯃ ꯏꯕꯦꯝꯍꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯏꯕꯦꯝꯍꯜꯁꯨ ꯃꯆꯥꯅꯨꯄꯤꯗ ꯃꯈꯣꯏꯅ ꯇꯧꯔꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯇꯥꯔꯨꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅꯗꯤ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯀꯔꯤꯕꯨ ꯇꯧꯕ ꯉꯝꯂꯨꯅꯤ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯊꯧꯅꯥ ꯍꯥꯞꯄꯤꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯁꯣꯟꯊꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯌꯦꯡꯉꯨꯗꯨ ꯄꯤꯛꯂꯤꯕ ꯅꯆꯥ ꯑꯅꯤꯁꯤꯒꯤ ꯈꯜꯂꯒ
ꯅꯪꯅ ꯉꯝꯅꯅꯕ ꯄꯨꯝꯅꯃꯛ ꯃꯥꯌꯣꯛꯅꯒꯗꯕꯅꯤ꯫ ꯅꯨꯄꯤ ꯍꯥꯏꯕ ꯑꯁꯤꯗꯤ ꯑꯈꯥꯡ ꯀꯟꯒꯗꯕꯅꯤ, ꯑꯗꯨꯒ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯅꯍꯥꯛ ꯑꯔꯥꯟꯕꯗꯗꯤ ꯇꯧꯒꯦ ꯈꯟꯒꯅꯨ꯫ ꯅꯪꯅ ꯑꯐꯕ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯋꯥꯔꯕꯁꯨ ꯋꯥꯅ ꯆꯠꯂꯤꯕ ꯃꯈꯩ ꯅꯪꯒꯤ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯍꯣꯏ ꯏꯃꯥ, ꯑꯩ ꯁꯣꯟꯊꯗꯨꯅ ꯂꯩꯔꯔꯣꯏ꯫ ꯀꯔꯤꯅꯣ ꯐꯤ ꯁꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯌꯥꯝꯒꯤ ꯁꯝ ꯁꯦꯝꯕ꯭ꯔꯥ ꯀꯔꯤꯅꯣꯃ ꯇꯧꯔꯒ ꯏꯆꯥꯁꯤꯡꯕꯨ ꯃꯍꯩ ꯃꯇꯤꯛ ꯆꯥꯅ ꯇꯝꯍꯟꯗꯨꯅ ꯃꯈꯣꯏꯕꯨ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯑꯃꯃꯝ ꯁꯣꯏꯗꯅ ꯑꯣꯏꯍꯟꯒꯅꯤ ꯏꯃꯥ꯫ ꯑꯗꯨꯅꯤꯗꯅ ꯏꯆꯥꯁꯤꯗꯤ꯫ ꯑꯩꯒꯤ ꯏꯆꯥꯃꯛꯅꯕꯨ ꯁꯣꯟꯊꯅ ꯍꯤꯡꯕ ꯌꯥꯕ꯭ꯔꯣ? ꯊꯧꯅꯥ ꯐꯕꯤ ꯑꯃ ꯑꯣꯏꯒꯗꯕꯅꯤ ꯏꯆꯥꯗꯤ꯫ ꯑꯁꯨꯝ ꯇꯧꯅ ꯂꯩꯁꯅꯥꯅ ꯐꯤꯁꯥ ꯂꯣꯟꯁꯥ ꯈꯔ ꯇꯧꯗꯨꯅ ꯃꯆꯥꯁꯤꯡꯒꯤꯗꯃꯛꯇ ꯁꯦꯜ ꯇꯥꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯕꯦꯍꯥꯏꯕꯤ ꯑꯃꯗꯤ ꯈꯥꯕ ꯑꯅꯤꯅ ꯐꯠꯇꯕꯒꯤ ꯆꯥꯡ ꯍꯥꯏꯕꯕꯨ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯂꯩꯁꯅꯥꯒꯤ ꯃꯃꯥ ꯏꯕꯦꯝꯍꯜꯗ ꯂꯝꯖꯤꯡꯕꯅ ꯄꯤꯈꯤꯕ ꯄꯣꯠꯐꯝ ꯑꯆꯧꯕ ꯑꯗꯨ ꯐꯥꯎꯕ ꯃꯈꯣꯏꯒꯤ ꯃꯔꯜꯅꯤ ꯍꯥꯏꯅ ꯃꯨꯟꯕꯤꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯤꯅ ꯍꯧꯖꯤꯛꯇꯤ ꯂꯩꯁꯅꯥꯅ ꯐꯤ ꯈꯔ ꯈꯔ ꯁꯥꯖꯗꯨꯅ ꯏꯃꯨꯡ ꯑꯗꯨꯕꯨ ꯄꯨꯅꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯃꯆꯥꯁꯤꯡꯒꯤ ꯑꯋꯥꯠ ꯑꯄꯥꯕꯨ ꯃꯦꯟꯅꯕ ꯍꯣꯠꯅꯒꯗ꯭ꯔꯥ, ꯏꯃꯨꯡꯒꯤ ꯄꯨꯛꯆꯥꯛꯄꯨ ꯊꯥꯛꯅꯅꯕ ꯍꯣꯠꯅꯒꯗ꯭ꯔꯥ ꯃꯍꯥꯛ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯐꯤ ꯁꯥꯗꯨꯅ ꯐꯪꯂꯛꯄ ꯌꯥꯝꯗ꯭ꯔꯕ ꯁꯦꯜ ꯈꯔ ꯑꯗꯨꯅꯗꯤ ꯃꯌꯥꯝ ꯑꯁꯤ ꯃꯦꯟꯕꯗ ꯀꯣꯟꯅꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛꯅ ꯐꯤ ꯁꯥꯅ ꯁꯥꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯀꯌꯥꯒꯤ ꯁꯝ ꯁꯦꯝꯕꯒꯤ ꯊꯕꯛꯁꯨ ꯈꯔ ꯈꯔ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯅꯁꯨ ꯃꯍꯥꯛꯀꯤ ꯏꯃꯨꯡꯒꯤ ꯆꯪꯒꯗꯧꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯀꯣꯟꯅꯕꯗꯤ ꯅꯠꯇꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯂꯩꯁꯅꯥꯒꯤ ꯃꯤꯡꯗ ꯆꯤꯊꯤ ꯑꯃꯈꯛ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯆꯤꯊꯤ ꯑꯗꯨ ꯌꯥꯝꯅ ꯆꯥꯎꯕ ꯑꯆꯧꯕ ꯐꯤꯔꯣꯜ ꯁꯥꯕꯒꯤ ꯀꯔꯕꯥꯔ ꯇꯧꯕ ꯃꯄꯨ ꯑꯃꯅ ꯊꯥꯔꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯁꯅꯥꯅ ꯁꯥꯕ ꯐꯤꯔꯣꯜꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯄꯥꯝꯖꯔꯦ꯫ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯀꯔꯕꯥꯔ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯊꯕꯛ ꯇꯧꯅꯅꯕ ꯍꯥꯏꯅ ꯀꯧꯔꯛꯄꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯨꯕꯗ ꯂꯩꯁꯅꯥ ꯍꯤꯡꯕꯒꯤ ꯑꯅꯧꯕ ꯃꯉꯥꯜ ꯑꯃ ꯐꯥꯎꯔꯛꯄꯒꯨꯝꯅ ꯈꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯋꯥꯔꯣꯜ ꯄꯨꯝꯕ ꯃꯃꯥ ꯏꯕꯦꯝꯍꯜꯗ ꯍꯥꯏꯗꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯩꯁꯅꯥ ꯃꯆꯥ ꯑꯅꯤꯕꯨ ꯃꯃꯥꯗ ꯌꯦꯡꯁꯤꯜꯍꯜꯂꯝꯂꯒ ꯃꯍꯥꯛꯅ ꯆꯤꯊꯤ ꯊꯥꯔꯛꯈꯤꯕ ꯀꯔꯕꯥꯔ ꯃꯄꯨ ꯑꯗꯨꯒ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯀꯔꯕꯥꯔ ꯃꯄꯨ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯐꯠꯇꯕ, ꯅꯨꯄꯤꯗ ꯌꯥꯝꯅ ꯆꯣꯞꯄ ꯅꯨꯄꯥ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯩꯁꯅꯥ ꯑꯁꯤ ꯁꯦꯜꯒꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯑꯗꯨꯒꯤ ꯈꯜꯂꯒ ꯊꯑꯣꯏꯅ ꯆꯤꯊꯤ ꯑꯗꯨꯕꯨ ꯊꯥꯔꯛꯄꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯀꯔꯕꯥꯔ ꯃꯄꯨ ꯑꯗꯨꯅ ꯂꯩꯁꯅꯥꯕꯨ ꯃꯍꯥꯛꯀ ꯂꯣꯟꯅ ꯃꯔꯤ ꯂꯩꯅꯁꯤ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯂꯩꯁꯅꯥꯕꯨ ꯁꯦꯜ ꯌꯥꯝꯅ ꯄꯤꯗꯨꯅ ꯃꯍꯥꯛꯀꯤ ꯀꯔꯕꯥꯔꯗ ꯊꯕꯛ ꯌꯥꯎꯍꯟꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯁꯅꯥ ꯃꯁꯥꯒꯤ ꯏꯖꯠꯄꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯂꯧꯖꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯅ ꯃꯍꯥꯛꯅ ꯋꯥꯐꯝ ꯑꯗꯨꯕꯨ ꯌꯥꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯀꯔꯕꯥꯔ ꯃꯄꯨ ꯑꯗꯨꯅ ꯂꯩꯁꯅꯥꯕꯨ ꯃꯍꯥꯛꯅ ꯍꯥꯏꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯈꯥꯗ ꯊꯕꯛ ꯁꯨꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯔꯛꯂꯝꯃꯤ꯫ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗ ꯂꯩꯁꯅꯥꯗꯤ ꯃꯊꯃꯣꯏ ꯑꯗꯨ ꯌꯥꯝꯅ ꯁꯣꯛꯆꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯃꯌꯥꯝ ꯑꯁꯤ ꯀꯔꯝ ꯀꯥꯟꯗ ꯀꯣꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯃꯍꯥꯛ ꯂꯝꯕꯤ ꯑꯃꯒꯤ ꯃꯆꯤ ꯑꯗꯨꯗ ꯃꯇꯣꯝꯇ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯀꯞꯂꯒ ꯂꯩꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯄꯨꯔꯣꯏꯕꯕꯨꯁꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯀꯞꯂꯒ ꯂꯩꯔꯤꯉꯩꯗ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯁꯥꯌꯣꯟ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯏꯆꯜ, ꯀꯩꯒꯤꯅꯣ ꯅꯪꯅ ꯂꯝꯕꯤꯁꯤꯒꯤ ꯃꯇꯥꯏꯗ ꯑꯗꯨꯛ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯒ ꯂꯩꯔꯝꯂꯤꯕꯗꯨꯕꯣ?" ꯃꯁꯤꯗꯒꯤ ꯂꯩꯁꯅꯥꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯊꯣꯛꯂꯤꯕ ꯑꯋꯥꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯁꯤꯕꯨ ꯁꯥꯌꯣꯟꯗ ꯂꯤꯗꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯋꯥꯔꯤꯗꯨ ꯇꯥꯔꯕꯒꯤ ꯃꯇꯨꯡꯗ ꯁꯥꯌꯣꯟꯅ ꯃꯍꯥꯛꯀꯤ ꯈꯥꯎꯗꯒꯤ ꯁꯦල් ꯈꯔꯕꯨ ꯂꯧꯊꯣꯛꯇꯨꯅ ꯂꯩꯁꯅꯥꯗ ꯄꯤꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯁꯦ, ꯃꯁꯤꯒꯤ ꯁꯦꯜꯁꯦ ꯂꯧꯁꯤꯜꯂꯨ꯫ ꯑꯩꯅ ꯁꯤ ꯄꯤꯔꯦ ꯍꯥꯏꯗꯨꯅ ꯅꯪ ꯅꯩꯕꯨ ꯂꯥꯟꯅ ꯂꯧꯒꯅꯨ꯫ ꯅꯪꯒꯤ ꯑꯋꯥꯕꯗ ꯑꯩꯅ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯄꯤꯕꯅꯤ꯫ ꯁꯤꯅ ꯅꯪꯒꯤ ꯍꯧꯖꯤꯛꯀꯤ ꯑꯋꯥꯠ ꯑꯄꯥ ꯈꯔ ꯃꯤꯟꯅꯔꯣ꯫ ꯑꯗꯣ ꯑꯩ ꯋꯥꯐꯝ ꯑꯃꯗꯤ ꯍꯥꯏꯒꯦ, ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯌꯥꯕꯤꯔꯕꯗꯤ ꯅꯨꯡꯇꯤꯒꯤ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯑꯩꯅ ꯆꯥꯅꯅꯕ ꯆꯥꯛ ꯑꯗꯣ ꯈꯔ ꯈꯔ ꯊꯣꯡꯕꯤꯔꯨ ꯂꯥꯛꯑꯣ꯫ ꯑꯗꯨꯒ ꯃꯗꯨꯒꯤ ꯑꯋꯥꯃꯜꯂꯣꯏꯗ ꯑꯩꯅ ꯅꯪꯕꯨꯁꯨ ꯁꯦꯜ ꯌꯥꯝꯅ ꯄꯤꯒꯦ." ꯅꯨꯄꯥ ꯑꯗꯨꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯇꯧ ꯑꯗꯨꯗ ꯂꯩꯁꯅꯥꯅꯁꯨ ꯅꯨꯄꯥ ꯑꯗꯨꯕꯨ ꯊꯥꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯊꯣꯛꯂꯤꯕ ꯃꯌꯥꯝ ꯑꯁꯤꯒꯤ ꯈꯜꯂꯨꯔꯒ ꯃꯍꯥꯛ ꯇꯁꯦꯡꯅ ꯁꯛꯈꯪꯗꯕ ꯑꯃꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯊꯕꯛ ꯁꯨꯒꯗꯕ ꯀꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯁꯥꯌꯣꯟꯅꯁꯨ ꯈꯪꯂꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯂꯩꯁꯅꯥ, ꯅꯪꯒꯤꯁꯤꯕꯨ ꯑꯩꯉꯣꯟꯗ ꯆꯤꯡꯅꯔꯤꯔꯣ? ꯑꯩꯗꯤ ꯅꯪꯅ ꯈꯜꯂꯤꯕ ꯑꯗꯨꯒꯨꯝꯕ ꯐꯠꯇꯕ ꯋꯥꯈꯜ ꯆꯦꯟꯕ ꯃꯤꯑꯣꯏ ꯑꯃꯗꯤ ꯅꯠꯇꯦꯀꯣ꯫ ꯑꯩꯗꯤ ꯅꯪꯒꯤ ꯑꯋꯥꯕꯗꯨꯗ ꯁꯨꯞꯅꯇꯒꯤ ꯑꯩꯅ ꯉꯝꯒꯗꯕ ꯃꯇꯦꯡ ꯑꯗꯨ ꯄꯥꯡꯕꯅꯤ꯫ ꯑꯗꯣ ꯁꯦ, ꯃꯁꯤꯒꯤ ꯆꯦꯁꯦ ꯂꯧꯁꯤꯜꯂꯨ꯫ ꯁꯤꯗ ꯑꯩꯒꯤ ꯃꯤꯡ ꯂꯩꯐꯝ ꯂꯣꯏꯅ ꯌꯥꯎꯔꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯑꯩꯒꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯌꯥꯅꯤꯡꯂꯕꯗꯤ ꯑꯩꯒꯤ ꯌꯨꯝꯗ ꯑꯗꯨꯝ ꯂꯥꯛꯑꯣ, ꯑꯗꯨꯒ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯅꯍꯥꯛꯀꯤ ꯋꯥꯈꯜꯗ ꯇꯥꯔꯦ꯫ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯥꯌꯣꯟꯗꯨ ꯆꯠꯈ꯭ꯔꯦ꯫ ꯂꯩꯁꯅꯥꯁꯨ ꯃꯍꯥꯛꯅ ꯄꯤꯔꯝꯕ ꯁꯦꯜ ꯑꯗꯣ ꯃꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯅꯕ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯁꯤꯟꯗꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥꯗ ꯁꯥꯌꯣꯟꯒ ꯊꯦꯡꯅꯔꯛꯈꯤꯕ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝ ꯄꯨꯝꯕ ꯍꯥꯏꯗꯨꯅꯁꯨ ꯈꯪꯍꯜꯂꯝꯃꯤ꯫
ꯃꯈꯣꯏ ꯑꯅꯤ ꯈꯟꯅꯕ ꯌꯥꯕ ꯈꯟꯅꯔꯕꯒꯤ ꯃꯇꯨꯡꯗ ꯁꯥꯌꯣꯟꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯆꯥꯛ ꯊꯣꯡꯕꯒꯤ ꯊꯕꯛ ꯑꯗꯨ ꯃꯍꯥꯛ ꯇꯧꯔꯒꯦ ꯍꯥꯏꯅ ꯂꯦꯞꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯩꯁꯅꯥ ꯃꯆꯥ ꯑꯅꯤꯕꯨ ꯃꯃꯥꯒ ꯄꯨꯟꯅ ꯊꯅꯝꯂꯒ ꯁꯥꯌꯣꯟꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯁꯥꯌꯣꯟꯁꯨ ꯃꯍꯥꯛꯄꯨ ꯎꯕꯗ ꯍꯔꯥꯎꯅ ꯀꯧꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯂꯩꯁꯅꯥ, ꯅꯪ ꯂꯥꯛꯄ ꯌꯥꯝꯅ ꯐꯔꯦ꯫ ꯁꯦ, ꯌꯨꯝꯒꯤ ꯁꯣꯅꯤ, ꯑꯗꯨ ꯁꯤꯅ ꯁꯦꯜꯅꯤ꯫ ꯁꯤꯅ ꯀꯩꯊꯦꯜꯗꯒꯤ ꯃꯅꯥ ꯃꯁꯤꯡꯁꯤꯡꯗꯣ ꯂꯩꯔꯨꯔꯣ꯫ ꯑꯗꯨꯒ ꯑꯩꯅ ꯆꯥꯅꯤꯡꯕꯗꯤ ꯑꯆꯝꯕ ꯃꯊꯦꯜ ꯑꯃ ꯑꯣꯏꯅ ꯆꯥꯅꯤꯡꯉꯤ꯫ ꯑꯗꯣ ꯑꯩꯗꯤ ꯊꯕꯛ ꯆꯠꯊꯣꯛꯀꯗꯧꯔꯦ꯫ ꯅꯪꯅ ꯑꯗꯨꯝ ꯐꯅꯅꯕ ꯁꯤꯜꯂꯝꯃꯣ꯫ ꯑꯗꯨꯒ ꯍꯣꯔꯦꯟ ꯆꯥꯛꯇꯣ ꯊꯣꯡꯕ ꯂꯣꯏꯔꯕ ꯐꯥꯎꯕ ꯑꯩꯅ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯗꯤ ꯅꯪꯅꯦ ꯁꯣꯁꯦ ꯑꯁꯤꯒꯤ ꯊꯣꯡꯖꯤꯟ ꯑꯁꯤꯗ ꯊꯅꯝꯃꯒ ꯅꯪꯁꯨ ꯑꯗꯨꯝ ꯌꯨꯝꯗ ꯍꯟꯒꯦ ꯍꯥꯏꯔꯕꯁꯨ ꯍꯟꯖꯔꯝꯃꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯨꯝꯒꯤ ꯁꯣ ꯑꯃꯗꯤ ꯁꯦꯜ ꯈꯔꯕꯨ ꯄꯤꯔꯝꯂꯒ ꯁꯥꯌꯣꯟꯗꯨ ꯆꯠꯈ꯭ꯔꯦ꯫ ꯁꯥꯌꯣꯟꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯁꯤꯁꯨ ꯌꯥꯝꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯆꯥꯎꯔꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯐꯖꯕ ꯑꯗꯨ ꯎꯕꯗ ꯂꯩꯁꯅꯥ ꯃꯄꯨꯔꯣꯏꯕꯅ ꯃꯍꯥꯛ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯆꯥꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯅꯕꯅꯤ ꯍꯥꯏꯅ ꯁꯥꯕꯤꯔꯝꯕ ꯌꯨꯝ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯂꯩꯔꯨꯔꯒ ꯁꯥꯌꯣꯟꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯆꯥꯛ ꯏꯟꯁꯥꯡ ꯑꯗꯨ ꯊꯣꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯂꯩꯁꯥꯕꯤ ꯑꯃꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯩꯁꯅꯥꯕꯨ ꯎꯕꯗ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯍꯦ, ꯅꯪꯗꯤ ꯀꯅꯥꯅꯣ? ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯗꯗꯤ ꯀꯔꯤ ꯇꯧꯔꯝꯃꯤꯕ? ꯑꯩꯁꯦ ꯁꯥꯌꯣꯟꯅ ꯃꯍꯥꯛꯀꯤ ꯆꯥꯛ ꯊꯣꯡꯅꯅꯕ ꯍꯥꯏꯗꯨꯅ ꯊꯥꯒꯤ ꯁꯦꯜ ꯄꯤꯔꯒ ꯅꯦꯛꯄꯅꯤ꯫ ꯑꯗꯨꯅ ꯑꯩꯗꯤ ꯑꯩꯒꯤ ꯏꯊꯧ ꯑꯗꯣ ꯇꯧꯖꯔꯝꯕꯅꯤ꯫ ꯑꯦ, ꯀꯔꯤꯕ? ꯅꯪꯕꯨ ꯁꯥꯌꯣꯟꯅ ꯆꯥꯛ ꯊꯣꯡꯅꯅꯕ ꯅꯦꯛꯏꯅꯦꯕ? ꯀꯔꯤꯒꯤꯅꯣ ꯁꯥꯌꯣꯟꯅ ꯋꯥꯐꯝ ꯑꯁꯤꯕꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯗ꯭ꯔꯤꯕꯅꯤ? ꯑꯩꯁꯦ ꯃꯥꯅ ꯀꯅꯥꯅꯤ ꯍꯥꯏꯅ ꯈꯜꯂꯤꯖꯥꯠꯅꯣ? ꯆꯥꯛ ꯊꯣꯡꯕꯤꯅꯦꯛꯄꯕꯨ ꯑꯍꯜ ꯈꯔ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯃ ꯅꯦꯛꯑꯒ ꯂꯣꯏꯔꯦ꯫ ꯑꯗꯨꯗꯤ ꯅꯠꯇ꯭ꯔꯗꯅ ꯃꯁꯛ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯑꯃꯒ ꯅꯦꯛꯑꯗꯅ꯫ ꯍꯦ ꯉꯥꯏꯈꯣ, ꯅꯪꯒꯤꯁꯦ ꯑꯩꯒ ꯈꯪꯅꯔꯤꯕ ꯁꯥꯌꯣꯟꯒ ꯅꯈꯣꯏ ꯑꯅꯤ ꯂꯣꯟꯅ ꯅꯨꯡꯁꯤꯅꯩꯔꯣ? ꯅꯪꯉꯣꯟꯗ ꯃꯥꯅ ꯑꯗꯨꯝ ꯆꯥꯛ ꯊꯣꯡꯕꯤꯅꯤ ꯀꯥꯏꯅ ꯍꯥꯏꯌꯨ ꯀꯥꯏꯅ ꯍꯥꯏꯖꯤꯜꯂꯤꯔꯕ? ꯅꯠꯇꯦ, ꯋꯥꯈꯜꯗꯣ ꯌꯥꯝꯅ ꯂꯥꯟꯅ ꯂꯧꯈ꯭ꯔꯦ꯫ ꯑꯩꯗꯤ ꯂꯩꯁꯥꯕꯤꯁꯨ ꯅꯠꯆꯗꯦ, ꯏꯆꯥ ꯑꯅꯤꯒꯤ ꯃꯃꯥꯅꯤ꯫ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯅ ꯏꯄꯨꯔꯣꯏꯕꯁꯨ ꯂꯩꯈꯤꯗꯕꯗꯒꯤ ꯑꯩꯅ ꯃꯄꯥꯜ ꯊꯣꯛꯅꯊꯕꯛ ꯊꯤꯖꯔꯛꯄꯅꯤ꯫ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯁꯥꯌꯣꯟ ꯊꯦꯡꯅꯗꯨꯅ ꯃꯍꯥꯛꯅ ꯑꯩꯕꯨ ꯊꯕꯛ ꯄꯤꯕꯤꯕꯅꯤ꯫ ꯏꯁ, ꯀꯔꯤ? ꯅꯪꯗꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯔꯦ? ꯈꯪꯅꯤꯕ ꯁꯥꯌꯣꯟꯗꯣ ꯂꯥꯛꯇ ꯂꯥꯛꯈꯤꯁꯅꯨ꯫ ꯃꯥꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯒ ꯃꯔꯤꯒ ꯂꯩꯅꯗꯅ ꯐꯩ, ꯈꯪꯅꯤꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨ ꯃꯇꯣꯝꯗ ꯏꯁꯧ ꯄꯪꯀꯥꯗ ꯀꯥꯔꯝꯃꯤ꯫ ꯂꯩꯁꯅꯥꯗꯤ ꯅꯨꯄꯤꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯍꯩꯅꯗꯕꯁꯨ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯄꯨꯝꯅꯃꯛ ꯑꯗꯨ ꯃꯊꯃꯣꯏꯗ ꯐꯥꯊꯖꯗꯨꯅ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯑꯗꯨ ꯑꯗꯨꯝ ꯇꯧꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒꯗꯤ ꯁꯥꯌꯣꯟꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯦꯛ ꯍꯜꯂꯛꯄꯒ ꯃꯥꯒ ꯈꯪꯅꯕ ꯏꯔꯤꯛꯁꯨ ꯁꯥꯌꯣꯟꯗ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯗꯅ ꯄꯉꯥꯡꯗ ꯉꯥꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯣ, ꯍꯟꯕꯤꯔꯛꯑꯦꯗꯅ ꯍꯨꯔꯥꯟꯕ ꯅꯪꯗꯤ! ꯀꯔꯤꯅꯣꯕ ꯅꯪꯅ ꯇꯧꯔꯝꯃꯤꯁꯦ? ꯀꯩꯅꯣ ꯑꯩꯅ ꯀꯩ ꯇꯧꯔꯒꯦ? ꯑꯗꯨꯒ ꯅꯪꯗꯤ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯕ? ꯀꯩꯅꯣ ꯑꯩ ꯌꯨꯝꯁꯤꯗ ꯂꯥꯛꯄ ꯌꯥꯗꯕ꯭ꯔꯣ? ꯑꯣ, ꯑꯁꯤꯒꯤ ꯂꯨꯈ꯭ꯔꯥꯕꯤꯁꯦ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕꯩꯔꯣ ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣꯅ ꯍꯥꯏꯁꯦ? ꯑꯩꯗꯤ ꯊꯣꯏꯅꯕꯨ ꯈꯜꯂꯨꯗꯦꯅꯦ꯫ ꯅꯪꯅ ꯍꯟꯗꯛ ꯃꯔꯛ ꯑꯩꯉꯣꯟꯗꯒꯤ ꯅꯥꯊꯩꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯗꯤ ꯅꯨꯄꯤ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕꯒꯤ ꯑꯣꯏꯔꯦ꯫ ꯑꯣꯏ, ꯅꯁꯥꯒꯤ ꯅꯔꯥꯜ ꯑꯃ ꯂꯩꯕꯒꯤꯅꯦ ꯑꯩꯅ ꯅꯪꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯕꯁꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯗ ꯃꯔꯥꯜ ꯂꯩꯖꯗꯕ ꯃꯤꯒꯗꯤ ꯄꯨꯁꯤꯜꯂꯛꯀꯅꯣ꯫ ꯑꯩꯒꯤ ꯀꯔꯤ ꯏꯔꯥꯜ? ꯑꯗꯨꯒ ꯂꯨꯈ꯭ꯔꯥꯕꯤ ꯑꯁꯤꯒ ꯅꯪꯒ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯅ ꯑꯝꯇ ꯍꯥꯏꯌꯨꯅꯦ꯫ ꯋꯥꯍꯩ ꯈꯨꯗꯤꯡ ꯂꯩꯁꯅꯥꯗ ꯂꯨꯈ꯭ꯔꯥꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯍꯥꯏꯕꯗꯣ ꯃꯗꯨ ꯍꯥꯏꯒꯅꯨ ꯈꯪꯉꯕ? ꯃꯥꯗꯤ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯕꯁꯨ ꯃꯁꯥꯒꯤ ꯏꯖꯠꯄꯨ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯅ ꯂꯧꯖꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯃꯆꯥ ꯑꯅꯤꯒꯤꯗꯃꯛꯇ ꯀꯌꯥ ꯋꯥꯅ ꯍꯣꯠꯅꯖꯩ ꯍꯥꯏꯕꯗꯣ ꯅꯪꯅ ꯈꯪꯕ꯭ꯔꯣ? ꯃꯥꯗꯤ ꯅꯪꯗꯧꯅ ꯃꯋꯥ ꯂꯩꯅ ꯂꯩꯅ ꯂꯩꯁꯥꯕꯤꯅꯤ ꯍꯥꯏꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯃꯔꯤ ꯂꯩꯅꯕ ꯅꯨꯄꯤꯗꯣ ꯃꯥꯗꯤ ꯅꯠꯇꯦ꯫ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯉꯁꯥꯏꯗꯒꯤ ꯊꯧꯅꯥ ꯐꯅ ꯉꯥꯡꯂꯝꯕ ꯏꯔꯤꯛꯇꯨ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯃꯇꯧ ꯑꯗꯨꯗ ꯁꯥꯌꯣꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟꯅ ꯂꯩꯔꯗꯤ? ꯅꯪꯒꯤ ꯑꯁꯦꯡꯕ ꯄꯨꯝꯕ ꯑꯩꯅ ꯈꯪꯂꯝꯕꯒꯤ ꯅꯪ ꯅꯨꯡꯉꯥꯏꯇ꯭ꯔꯤꯔꯣ? ꯅꯪ ꯉꯛꯄ ꯐꯥꯎꯕ꯭ꯔꯕ? ꯅꯠꯇꯦꯅꯦ, ꯅꯪꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣ? ꯅꯪꯅ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ, ꯅꯪꯅ ꯆꯠꯂꯤꯕ ꯅꯤꯇꯤ ꯅꯤꯌꯣꯝ ꯑꯗꯨꯕꯨ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯂꯩꯔꯕꯤ ꯅꯨꯄꯤ ꯑꯃꯅ ꯆꯠꯀꯗꯕ ꯂꯤꯆꯠꯂꯣ? ꯑꯗꯨꯒ ꯅꯪꯗꯤ ꯅꯆꯥ ꯃꯌꯥꯝ ꯑꯗꯨꯁꯨ ꯅꯨꯡꯁꯤꯕ ꯐꯥꯎꯗꯕꯤ ꯃꯃꯥ ꯑꯃꯅꯤ꯫ ꯑꯩꯅ ꯅꯪꯕꯨ ꯍꯥꯟꯅ ꯈꯪꯂꯨꯗꯕꯅ ꯅꯪꯒꯤ ꯂꯥꯡꯗ ꯑꯩꯁꯦ ꯊꯣꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯑꯁꯦꯡꯕꯗꯣ ꯑꯩꯅ ꯄꯨꯝꯅꯃꯛ ꯈꯪꯉꯦ꯫ ꯆꯠꯂꯣ, ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ꯫ ꯅꯪꯒꯨꯝꯕꯤ ꯅꯨꯄꯤ ꯑꯃꯅ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯆꯪꯂꯛꯄ ꯌꯥꯕ ꯅꯠꯇꯦ꯫ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯇꯨꯀꯠꯆꯩ, ꯆꯠꯈ꯭ꯔꯣ ꯆꯠꯂꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯔꯤꯛꯄꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯁꯥꯌꯣꯟꯅ ꯂꯩꯁꯅꯥꯗ ꯏꯔꯤꯛꯅ ꯃꯉꯣꯟꯗ ꯉꯥꯡꯂꯝ ꯆꯩꯔꯝꯕ ꯑꯗꯨꯒꯤꯗꯃꯛꯇ ꯋꯥꯔꯧꯗꯅꯕ ꯍꯥꯏꯅꯁꯨ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯁꯥꯌꯣꯟꯒꯤ ꯄꯨꯛꯆꯦꯜꯁꯨ ꯂꯩꯁꯅꯥꯅ ꯌꯥꯝꯅ ꯃꯨꯟꯅ ꯈꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯃꯅ ꯑꯃꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯅꯗꯨꯅ
ꯅꯨꯡꯁꯤꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯁꯥꯏꯑꯣꯟꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯩꯁꯅꯥꯒꯤ ꯃꯄꯨꯔꯣꯏꯕ ꯂꯝꯖꯤꯡꯕꯕꯨ ꯍꯥꯠꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯅꯤꯡꯊꯧꯗ ꯋꯥꯀꯠꯇꯨꯅ ꯊꯤꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯂꯝꯖꯤꯡꯕꯕꯨ ꯍꯥꯠꯈꯤꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯃꯍꯥꯛꯀ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎꯅꯨꯄꯥ ꯈꯥꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯍꯥꯛꯀ ꯃꯃꯥ ꯏꯕꯦꯍꯥꯏꯕꯤꯒ ꯃꯥꯟꯅꯗꯨꯅ ꯂꯝꯖꯤꯡꯕꯒꯤ ꯂꯟ-ꯊꯨꯝ ꯃꯌꯥꯝ ꯑꯁꯤ ꯃꯃꯥ ꯃꯆꯥ ꯈꯛꯇꯒꯤ ꯑꯣꯏꯅꯅꯕ ꯁꯤꯟꯈꯤꯕ ꯊꯧꯔꯥꯡ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯁꯤꯗꯒꯤ ꯂꯩꯕꯥꯛ ꯅꯤꯡꯊꯧꯅ ꯃꯔꯥꯜ ꯂꯩꯔꯕ ꯈꯥꯕ ꯑꯃꯗꯤ ꯏꯕꯦꯍꯥꯏꯕꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯀꯩꯁꯨꯝ ꯁꯪꯗ ꯂꯩꯅꯅꯕꯒꯤ ꯌꯥꯊꯪ ꯄꯤꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯝꯖꯤꯡꯕꯅ ꯊꯅꯝꯕ ꯂꯟ-ꯊꯨꯝ ꯃꯌꯥꯝ ꯑꯗꯨꯅ ꯂꯩꯁꯅꯥꯒꯤ ꯃꯤꯡ ꯂꯣꯏꯅ ꯑꯣꯟꯁꯤꯟꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯁꯨ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯁꯥꯏꯑꯣꯟꯅ ꯂꯩꯁꯅꯥꯒꯤ ꯃꯃꯥ ꯏꯕꯦꯝꯍꯜꯗ ꯐꯖꯅ ꯍꯥꯏꯗꯨꯅ ꯂꯩꯁꯅꯥꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯁꯥꯏꯑꯣꯟꯒꯤ ꯊꯃꯣꯏ ꯁꯦꯡꯕ ꯃꯇꯧ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯩꯁꯅꯥꯕꯨ ꯀꯌꯥꯃꯨꯛ ꯅꯨꯡꯁꯤꯖꯕ ꯃꯌꯥꯝ ꯑꯗꯨ ꯏꯕꯦꯝꯍꯜꯅꯁꯨ ꯈꯪꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯥꯝꯅ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯁꯥꯏꯑꯣꯟ ꯑꯃꯗꯤ ꯂꯩꯁꯅꯥ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯍꯧꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯑꯃꯗꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯥꯏꯑꯣꯟꯅ ꯂꯩꯁꯅꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯕꯨ ꯃꯍꯥꯛꯅ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯒꯨꯝꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯈꯤꯔꯝꯃꯤ꯫